Fei. Nuing on the scenery. No like an unhabase. Kangan Badar. Mayam Lak Liba August Ki Tang Kuntrasida, Ananjit Elangbam na Iba, Aduka Pibi Kumanna, Direction Piba, Muheno Namna cinematographer Oiba, Ningol Haribo web series Asi, Sunso Shoydan release Twjaragani. Ani subagi show asidi mayam na nusi biduna ticket loina kakre aduga ahan bagi first show asidi khara watli aduduna yari makai di yam athuba matamda ticket asi kaksan bina bai haizari ticket kadai digi kakkani haba taragadi ai number ma khaktan haizaram ge screen du thogalam ge number adudi 8730958370 masida pausung sesui dina pausan view aduga adam na kakning libu ticket sing du loina kakpai haragani ahan bagi show sisu mayam loina full helasi ningol gi mahausi kamane tawge habadu mayam punna yengminarasi No, you pay never ain't it over. I pay never sue. No, in it over the way. I give a wrong living a career. Do a Magil Metal living a cake. Oi, sell Piriganic Bohui. Lemba, Nangina Manaba Koida Dumba Hibamba. I can't. None hydrobus. I know do was a Nangan in the zoo saying a dumhayoko.